Double land on Katuna lambi pakthoknaba thabak subada National Highway number 37 paringe Nung dalan manakta chaona Ching Ningkhaibadagi National Highway si Phaonaba Yakhidre National Highway paring asigi Kangpokpi district na konba ke sinam amasong Sejangkhul anigi marakta leiba Nung dalan haina khangnaba mafam asida lambi pakthoknaba chingkakpagi thabak suringaida ngarangdagi hauna chaona Ching Ningkhairakibani Ching Ningkhairakpa sina lambi paring asi Phaonaba Yakhidre Imphal yaurakadaba pochei puba gari kaya none police check post manakta panduna leiri haire Thaudok asi thokraba matong lambi paring asige saruk asi sembagi thabak pairiba Ganpati company na excavator manga sizinaduna lambi funzileba si sengdokpagi thabak akanba mawongda chathari adum oinamak tha sigi tang kunmathoi hauduna akanba mawongda nung chuba amadi singi yamna angamba saruk oibana lambi sengdokpagi thabakta chaunu khudong chadaba mayuknari masigi mathakta nung dalan asiga naknaba mafam kharadasu Ching Ningkhaibagi thaudok thokpana thabak suriba singda hena awaba oiri lambi funjilliba si sengdokpagi thabak hayeng fawba makha chatharaba yari loinana thabak asi loidriba fawbadi miyamna topul jawjang tek Manipur lambi da chatnabasu authority na khanghalle